Nupi oibigi sadongbu lalonpot onthokthuna sel tanbata natana chahi nouriba nupi macha kayabu lambi asida punsinbada chennaba chingmi nupi amaga maitai nupi amaga nupi ani far matung amana khubomda nongmena kaptuna warakkhre chingmi nupi aduna makhogi masagi furuki oiba civil society organization amada waraknabagidamokta sinakhre koireng na luchingba UNLF ki kangbu amana faraga warakhraba nupi adugi maming moirangthem baby sahi kan nifu amadi chinai chahi kungamari kowi haide sex worker ni haina maran sibada masana masagi maran nyajaraba matung makhoi ani Bisempur district ki mafam amada paumisingi mamangda ngarang numidang wairam puthoklaba matung numidang pung 9 ga minute 10 rom tarakpa adwaida Nambon police station na konba laitonjam awang lekai lainemi turen mayada MBB khubomda nungmai maru ama kaptuna warakkhre hari MBB manang nakpada leramba miyoising mafam adwaida leiba health center amada ahanba layeng satharaba matung makha taba layeng gidamak rim hospital da pukatkhre hari amarom da masagi sei kungamadi khata ngariba chingmi nufi sinaibuna makhoigi masagi furuki civil society organization amada waraknaba sinakre haina koireng na luchingba UNLF ki wangang loi fibaren angom chana phungdorakli UNLF na faraga warakhraba sex worker nufi ani adudagi condom pornographic film DVD mari mobile phone ahum miron wa khangdoknaba testing kit ama phagapangam ki haina makha taki makha ta na fibaren angom chana paumi singda phungdokkibada kunai asida nupi amadi sahi nouriba nupi masa kayana masagi ijat yolaga sen tanbagi lambi da changsilakpa aikhoina ifong fongna uwa thinare look asina ngasi fawda nupi angang da namjanam teknaba amadi masagi ijat yolaga sen tanduna kunai asibu lamchat naidaba kunai amagum uholliba kangbu singi mathakta miyeng changduna lakli makha tanasu changkigani haina makha tana mahana phungdoki